ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯥꯡ ꯅꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯗꯪ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯈꯨꯟ ꯉꯥꯛꯄꯕꯨ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯌꯥꯅꯤꯡꯗꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯔꯣꯛꯇꯒꯤ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯁꯝ ꯗꯤꯅꯦꯁ ꯑꯃꯁꯨꯡ ꯊꯣꯛꯁꯝ ꯂꯛꯁꯃꯤꯀꯥꯟꯇ ꯑꯅꯤꯕꯨ ꯊꯥ ꯑꯁꯤꯒꯤ ꯀꯨꯜꯍꯨꯝꯗꯣꯏꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KCP TWBI ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯍꯩꯔꯣꯛ ꯄꯥꯠ 2ꯒꯤ ꯀꯩꯊꯦꯜ ꯃꯅꯤꯡꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯅ ꯄꯥꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯀꯦ ꯑꯃꯧ ꯀꯣꯏꯕ ꯂꯥꯡꯕꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯖꯥꯇꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯌꯦꯛꯅꯕꯅ ꯍꯜꯂꯛꯂꯗꯤ ꯀꯅꯥꯝꯇ ꯂꯩꯕꯥꯛ ꯏꯔꯪ ꯁꯥꯒꯠꯄ ꯌꯥꯔꯣꯏ ꯑꯃꯔꯣꯝꯗꯅ ꯅꯝꯍꯥꯗꯅ ꯁꯦꯜ ꯈꯥꯏꯕ ꯊꯤꯡꯅꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯐꯣꯟ ꯅꯝꯕꯔ 180020233326 ꯑꯁꯤ 24 ꯑꯋꯥꯔ ꯆꯨꯞꯅ ꯁꯥꯔꯚꯤꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯑꯁꯤ ꯄꯨꯂꯤꯁ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯄꯨꯂꯤꯁ ꯐꯣꯔꯁꯅ ꯆꯂꯥꯏꯔꯤ ꯍꯥꯏꯔꯤ